Manipur Raspberry Thukaikibagi matangda inquiry ama chathaduna senabasingi mathakta thabak lakhotpiu haina MLA RK Imona Manipur Governor da aiba seron pisinkhre. West Bengal da Medical Tamlibi Maheiroi ama Meeoi ahumna gang Repe Toukhre. Dengi Manipur gi apunba case 2,332 yaukhre. Gari hurange taurambadagi miyamna phuthakre. Nagamapan Rims Road corner da gari hurange tauramba ama miyamna totkre. Police laklaga pukre haidi. Mayai lambi sembidabagi mayokta October gi tang 13 ahing nonyaidagi matam kaktana ban lauthokre. Prime Minister amasung Home Minister unirakrabasu athuba matamda anoba leingak semlagani haibagi thajaba phongdorokle. Japan da angakpa phanglaba influenza sandorakpadagi hospital sing patient sing na pik thankre school sing thingjinkre. Asiba haksang ama phangle masa khangdaba sing na puraga hatlaba matungda hondoklamba oigadra haina singnaba asiba haksang ama Thauban Turengi yaripok sangamdabi makha lekai mapadagi phangle hairi. Paosina hai asiba haksang adu ngarang ayuk pung 9 rom taba matamda manak nakpada leiba Meeoi singna thengnarakibani. Laikhidraba Meeoi adudi yaripok sangamdabi makha lekaidagi MD Firoz Khan masagi sahi 93 apokpa laikhidraba Jalan kauba Meeoi amani haiba masa khangba ngamkhre. Asiba haksang police ki kangbuna thaudok thokfamdagi lapkhalaba matung postmortem taunabagi damak Jenims ki Mirian sangda thamkhre hairi. India da lambi gi khudongthiba thaudok singda numit khudingi Meeoi sangmaga 63 sihali. Ministry Manipur da 2020 ga 4 gi road accident da Meeoi 35 sikhi.